ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯔꯣ ꯀꯧꯕꯤꯗꯨ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯋꯥꯗ ꯂꯧꯗꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯀꯨꯁꯤ ꯇꯧꯗꯨꯅ ꯆꯠꯂꯛꯄꯤ ꯅꯨꯄꯤ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯏꯕꯦꯇꯣꯝꯕꯤꯗꯨꯗꯤ ꯑꯗꯨꯒꯨꯝꯕ ꯌꯥꯕ ꯅꯠꯇꯦ꯫ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯋꯥꯗ ꯍꯤꯛꯇꯣꯛꯅ ꯆꯠꯄꯁꯤ ꯄꯥꯝꯖꯗꯕ ꯑꯍꯜ ꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩ ꯑꯣꯏꯔꯤꯉꯩꯗꯗꯤ ꯊꯔꯣ ꯀꯧꯕꯤꯗꯨ ꯃꯇꯧ ꯃꯥꯟꯅꯕꯅꯤ ꯍꯥꯏꯅ ꯈꯣꯟꯖꯦꯜꯒꯗꯨ ꯅꯧꯊꯁꯤꯟꯅꯗꯅ ꯋꯥ ꯉꯥꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯗꯤ ꯃꯁꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯊꯦꯡꯅꯕ ꯃꯤꯗ ꯃꯃꯧꯕꯨ ꯊꯥꯒꯠꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯊꯔꯣꯒꯤ ꯂꯩꯀꯥꯏ ꯄꯨꯂꯛꯄꯤ ꯃꯆꯦ ꯊꯣꯛꯄꯤ ꯑꯃ ꯏꯕꯦꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯃꯧꯁꯤꯡ ꯊꯣꯛꯄꯤꯗꯨꯗ ꯍꯔꯥꯎꯅ "ꯕꯦꯝꯃ ꯃꯦꯝꯇꯣꯟ, ꯅꯣꯏꯒꯤ ꯅꯄꯥꯝꯗꯨꯒ ꯑꯩꯈꯣꯏ ꯃꯧꯒꯤ ꯃꯄꯥꯝꯒꯁꯤꯕꯨ ꯀꯌꯥꯝ ꯂꯥꯞꯅꯒꯦ? ꯏꯟꯗꯣꯟ, ꯊꯣꯏꯅ ꯂꯥꯞꯅꯕ ꯅꯠꯇꯦꯗ꯫ ꯑꯗꯨꯗꯤ ꯅꯣꯏꯁꯦ ꯂꯩꯀꯥꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯊꯣꯛꯅꯔꯦꯅꯦ꯫ ꯍꯣꯏ ꯏꯟꯗꯣꯟ, ꯊꯔꯣꯗꯣ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯁꯤꯡꯅꯤ꯫ ꯐꯩ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯜꯂꯤꯁꯤ ꯍꯌꯦꯡ ꯍꯣ ꯍꯥ ꯍꯥꯏꯔꯁꯨ ꯍꯨꯟꯗꯣꯛꯅꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯍꯣꯏ ꯏꯟꯗꯣꯟ꯫ ꯕꯦꯝꯃ, ꯅꯣꯏꯒꯤ ꯂꯩꯀꯥꯏꯗꯨ ꯑꯐꯕ ꯃꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯃꯥꯜꯂꯤꯅꯦ꯫ ꯏꯟꯗꯣꯟ, ꯂꯩ ꯌꯥꯝ ꯂꯩꯕꯅꯤꯗ꯫ ꯑꯗꯣ ꯏꯟꯗꯣꯟꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯪꯁꯨ ꯂꯩꯀꯥꯏꯁꯤꯗ ꯑꯐꯕ ꯃꯧꯅꯤ ꯍꯥꯏꯗꯅ ꯈꯨꯠ ꯊꯦꯛꯄꯗ ꯃꯁꯤꯡ ꯄꯥꯟꯅꯔꯤꯅꯤꯗꯣ ꯏꯟꯗꯣꯟꯁꯤꯗꯤꯕ꯫ ꯀꯣꯟꯅꯒꯤꯗꯤ ꯑꯩꯈꯣꯏ ꯃꯧꯁꯤꯁꯨ ꯃꯆꯤꯟ ꯃꯈꯥꯒ ꯌꯥꯡꯂꯗꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯗꯤ ꯍꯤꯛꯇꯣꯛꯇꯦꯅꯦ꯫ ꯃꯦꯝꯇꯣꯟ, ꯏꯕꯦꯇꯣꯝꯕꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯃꯧꯁꯦ ꯐꯩ ꯍꯥꯏꯅꯤꯡꯂꯤ ꯃꯥꯜꯂꯤꯅꯦ꯫ ꯌꯥꯝ ꯐꯅꯤꯕ, ꯈꯔ ꯂꯩꯔꯒ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯛꯈꯤꯅꯤꯗꯤ ꯈꯪꯗ꯭ꯔꯤ꯫ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯜꯂꯁꯨ ꯃꯅꯤ ꯃꯃꯧ ꯑꯣꯏꯕꯅ ꯋꯥꯗꯣ ꯍꯥꯏꯔꯨꯕꯗꯤ ꯌꯥꯗꯦ ꯅꯣꯛꯁꯤꯟꯅꯗꯨꯅ꯫ ꯏꯟꯗꯣꯟ, ꯌꯥꯝ ꯐꯕꯅꯤ꯫ ꯕꯦꯝꯃ, ꯑꯩꯗꯤꯅꯦ ꯑꯍꯜ ꯑꯣꯏꯕ ꯅꯪꯒꯤ ꯈꯨꯗꯨꯡ ꯏꯟꯗꯅ ꯆꯤꯀꯣ ꯅꯥꯎꯀꯣꯟꯕ ꯃꯧ ꯑꯣꯏꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯅꯤꯡꯖꯕ ꯍꯥꯏꯕꯕꯨ ꯁꯤꯗ ꯂꯣꯏꯔꯕꯅꯤ꯫ ꯃꯦꯝꯇꯣꯟ, ꯏꯕꯦꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯋꯥꯈꯜꯗ꯫ ꯑꯁ, ꯂꯣꯏꯔꯦꯗꯅ ꯑꯩ ꯑꯃꯨꯛ ꯄꯛꯁꯤꯜꯂꯛꯂꯦ ꯇꯧꯔꯤꯁꯤ꯫ ꯀꯨꯏꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯗꯤ ꯀꯣꯟꯅ ꯑꯩꯁꯨ ꯌꯥꯎꯅ ꯃꯤꯋꯥ ꯇꯥꯕ ꯇꯥꯔꯦ꯫ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯋꯥꯗꯨ ꯃꯔꯛ ꯐꯠꯊꯠꯂꯒ, ꯏꯟꯗꯣꯟ, ꯅꯃꯧ ꯊꯕꯛ ꯑꯆꯤꯟꯕ ꯈꯔꯁꯨ ꯂꯩꯔꯦ, ꯑꯗꯨꯅ ꯍꯣꯏ ꯆꯠꯆꯔꯣ꯫ ꯑꯗꯨꯗꯤ ꯏꯟꯗꯣꯟ, ꯅꯃꯧ ꯑꯃꯨꯛ ꯌꯧꯖꯔꯤ꯫ ꯍꯣꯏ ꯆꯠꯂꯨ ꯍꯥꯏꯅ ꯏꯕꯦꯇꯣꯝꯕꯤꯗꯨ ꯃꯦꯝꯇꯣꯟꯒ ꯋꯥꯔꯤ ꯁꯥꯔꯒ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯃꯪꯒꯣꯜꯗꯨ ꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯞꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ, "ꯍꯩ ꯃꯧ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" ꯅꯧꯔꯤꯕ ꯑꯣꯏꯕꯒꯤ ꯊꯔꯣꯗꯣ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯁꯦꯝꯂꯒ, "ꯑꯍꯣꯏ ꯏꯃꯥ, ꯇꯥꯔꯦ" ꯍꯥꯏꯅ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯒ ꯍꯥꯏꯕ ꯏꯟꯕꯤ ꯁꯥꯗꯅ, "ꯏꯃꯥ, ꯅꯃꯧꯕꯨ ꯀꯧꯕꯤꯕꯕꯨ ꯃꯪꯒꯣꯜꯁꯤ ꯆꯥꯏꯕꯅ ꯂꯣꯏꯔꯦꯅꯦ, ꯇꯥꯁꯤꯟꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ?" ꯊꯔꯣ ꯃꯅꯦꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯠꯊꯣꯛꯂꯨꯕ ꯌꯥꯗꯦ ꯈꯟ ꯃꯁꯥꯗꯨ ꯐꯥꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯗꯨ ꯈꯖꯤꯛꯇꯤ ꯄꯩꯊꯣꯛꯄꯅ ꯍꯥꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯌꯥꯗ꯭ꯔꯤ, ꯃꯇꯥꯡ ꯆꯥꯗ꯭ꯔꯤ ꯈꯟꯅ ꯐꯥꯖꯤꯜꯂꯒ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯍꯣꯏ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯅꯦꯝ ꯎꯗ꯭ꯔꯕ ꯀꯥꯟꯗꯨꯗ ꯃꯆꯤꯟꯗꯨ ꯑꯔꯩꯕ ꯃꯈꯩ ꯄꯣꯝꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤꯗꯤ ꯃꯃꯧꯅ ꯇꯧꯔꯝꯂꯤꯕ ꯄꯤꯁꯨꯝ ꯄꯤꯅꯥꯗꯣ ꯀꯔꯤꯁꯨ ꯎꯍꯧꯕ ꯅꯠꯇꯕꯅ ꯃꯥꯅ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯅꯗꯕꯒꯤ ꯍꯧꯅꯕꯤ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯑꯃꯨꯛ ꯅꯥꯄꯤꯁꯤꯡꯅ ꯐꯣꯏꯗꯠꯄꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯅꯨꯄꯥ ꯊꯣꯝꯕꯗꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯑꯗꯨꯃꯛ ꯐꯝꯊꯔꯒ ꯃꯥꯁꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ, "ꯅꯨꯄꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦꯅꯦ." ꯊꯔꯣ ꯀꯔꯤꯝꯇ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯨꯝꯂꯛꯇꯕꯗꯨꯗ ꯊꯣꯝꯕ ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, "ꯑꯩꯅ ꯀꯧꯔꯤꯁꯤꯕꯨ ꯇꯥꯗ꯭ꯔꯥ ꯅꯪꯕꯣ?" ꯊꯔꯣ ꯇꯁꯦꯡꯅ ꯈꯣꯏꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯁꯥꯎꯅꯤꯡꯕꯒ ꯑꯃꯠꯇ ꯐꯥꯖꯤꯟꯕ ꯉꯝꯗ ꯁꯧ ꯂꯥꯎꯅ, "ꯇꯥꯏꯍꯦ, ꯀꯩꯅꯣ ꯈꯪꯗꯦ ꯄꯪꯀꯧꯗ ꯀꯧꯏ" ꯍꯥꯏꯅ ꯁꯧ ꯂꯥꯎꯅ ꯈꯨꯝꯂꯛꯇꯨꯅ ꯏꯁꯧ ꯂꯥꯡꯂꯞ ꯊꯣꯔꯛꯂꯒ, "ꯁꯦ, ꯂꯣꯏꯔꯦꯍꯦ ꯄꯣꯠ ꯈꯨꯄꯤ ꯐꯥꯎꯕꯗꯤ, ꯏꯁꯤꯡ ꯊꯛꯅꯤꯡꯕ ꯂꯣꯏꯅ ꯍꯪꯒꯠꯀꯦ ꯇꯧꯏꯀꯣ꯫ ꯍꯪꯒꯠꯂꯗꯤ ꯊꯛꯎꯔꯅꯨ꯫ ꯋꯥꯅꯒ ꯂꯥꯛꯄꯁꯤꯗ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯁꯤꯜꯂꯛꯀꯅꯨ ꯀꯩꯗꯧꯒꯦ?
Sibo aina langningdana langma malurabra nangna langningdana langma malurbo kai ibema nang yam haire ko nang ho ne no imungsi lakpadagi ni hairisi kaino khangdeb ta pothage haini hipase hipam khangdeba nama ibema duna amuk nang namu pangkaudi kawi asidabu kamaina sauningoi doribanoba nangna ngang lisaklibudu ima taradi soiduna wa thuknaba tarini nang taroi khangbagini aina hairisi asoming kholda karino hotpa sangkiban mamang mapokto hui oina poklakpra khangde panghot hot aingondaga sumaina hotlu hairadi aidi ngamoi ko khujin khoya phenglibase loina lebak ngta sangbodo aingam noi ai sini sina bisina ngang masim hey wai nangi koijini haidna nangning sakningba bal leitana dongdong nganglibani tawbudo atei da tawrasu imadadi imagi mamangdadi tawnuko hoiba aibu kemta khangdaba dawna ado imagi mamangda manaba tawbase yamnadi waida haina tharodu masindu khajik paithoklaga leirami matawduda thomba madi adumak nokmi tawna bema aidi nangna imagi mamangda yam ingtapi sabdo asingbuda singmu malu adumai dum tawradi kayam phani ni khali ho adumai dum lehaningadi aina haiba inba taba adu boiradi aisunya nangna taw haiba khuding loi tawdoini asingba kaidanginoda aina tawsinabani aina bu ingtapa kaina hainaroida haina phet haidoklaga imungda sangkiram thomba upai leita masinda tapna musidiba haina adumak makokto haiduna lehauramni adumna tha ahum maridudi tawsinaduna tharoibe madu manem yanaba satpada wabana loirabani wamalakpaduda mapuroibada lona wakatni as nupanangbu ai wabana loirimi karidu warino thabain khang haire thoina suba nate sel taliba aina wai haide masidai yumda lengdana khillaga leiba nangna masida wai da hai is nangnadi khangjiba masida nangdi sel talabani haidana ngyak chatluraga adum potharaga laikhrani masidai aidi maunena nong hek anbadagi nomba nikpana tumlamdai phawbadi lepoi doriba haida haijilurasu sa ising thongba kolik phengba lamtu taiba sengma sibu kayang waba thabak notani noina haidisi sumdru nangmu kayang wagini wai wade do khangdaba onaraga amtang yengsiro farene dudi hayeng aigi thabakto nangsa sa ising pumba ai loi tawrage phagi nati aina haise aina haidusu phagi nati nupi noina sa ising lamtu du tawba pamdrabadi nupa aikhoigi ithau siltan masi taw aikhoidi noi adumaina thabak masa masu khara tawraga dum tawjage hairimi yadabagini wana chatlisi is nupi kok sarodana aduna faratra sumaina ga chatlaba hairaga thek tana chatlami matawduda tharodu pairaga leirambadagi phasinma ngamda phak nokthuraklami sireda nupanu mu lepo yaremi ai pukliga loi tingneba yare nupi gamda sabiranu lepki ready sida hela nungai haina thek tana chatpadu mamai bema chathokluraga hanjilakpaduda mapa sanarami masana adumna leiramliba phibamdu ubada ihai hainadana mitchion thokna naiko ibungo imana dumne hengo tawbadu tawno haiba natro ima sum namauga phagi tawnarambanida adubune imana pamde hairibase noyani nataina naw oidana luhonglabani adubune minu ubada mit nagadaba hengo lawba thabakto matungdadi uhanganu hoima nasa namau matungdadi tawjarami thombana khumlibudu taraga tharo wade mata haida mabukta sumna khalami hanubinina kari to ina haiji sainu khangdeni mi itai na oina zabasibu kalaira kainu khangde wakhalda dumna khallabasu wakhal tabi mawama sadana manemgi wadu mating pangsilaklami aina ngasai na haidra koktu otawno haidana haujikti kari sarese imagi khonthi oina saredo nungaini ne tu sumaina imongdungna wakhal tawni nangso phana su haide ngangle nupi thiraga khara phagadra hairaga nupi thira phau hene henjilebra kainom tawremi ibe tombinadi kaisu khandana haiba wan adubu tharona tabada kitang onaba haigadra wakhalana khanba haigadra karino wakhalda sumna khalami masasina hengo zubasibo aiga kari mari leinadan aimu paksindan pharoi dawi masigi hanubisi ingna nungda chikpi oina taweba khanna mabuk aduda manem adubu yam phattana khanduna tharum tawrami numit aduma haukraba matung tharodu
ꯃꯄꯥꯝꯗ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯆꯥꯛ ꯏꯁꯤꯡ ꯁꯠ ꯇꯧꯔꯝꯃꯤ ꯅꯍꯥꯟꯈꯩꯗꯤ ꯃꯔꯩ ꯃꯇꯥꯇ ꯇꯧꯔꯒ ꯂꯩꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯏꯁꯤꯡ ꯁꯠ ꯊꯣꯡꯂꯝꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯉꯛꯅ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯍꯣ ꯅꯣꯡꯃꯥꯏꯁꯤꯡꯅꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯁꯤꯐꯥꯎ ꯈꯪꯗ ꯃꯥꯜ ꯑꯃꯨꯛ ꯍꯪꯁꯟ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯗ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯕ ꯍꯣ ꯅꯪꯅ ꯉꯁꯤ ꯍꯥꯏꯅꯗꯕꯤꯗ ꯅꯁꯥꯅ ꯈꯪꯅ ꯆꯥꯛꯀ ꯊꯣꯡꯂꯝꯂꯤꯕꯁꯤꯕꯨꯅꯤꯗ ꯑꯩꯗꯤ ꯆꯨꯝꯅ ꯀꯥꯎꯕꯒꯤ ꯍꯪꯂꯤꯔ ꯍꯥꯏꯔꯒ ꯅꯪꯗꯤ ꯑꯩꯁꯤ ꯂꯛꯅꯔꯤꯕ ꯑꯣꯏꯔꯦ ꯅꯪꯉꯣꯟꯗ ꯂꯛꯅꯗ꯭ꯔꯗꯤ ꯑꯩꯕꯨ ꯀꯅꯥꯗ ꯂꯛꯅꯧ ꯍꯥꯏꯅꯣ ꯑꯩꯅꯦ ꯅꯪꯒ ꯍꯦꯡꯉꯣ ꯂꯥꯎꯗꯅ ꯅꯣꯛꯇꯅ ꯈꯦꯗꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯍꯟꯗꯣꯛꯑꯣ ꯌꯥꯔꯦ ꯅꯪꯅꯕꯨ ꯀꯔꯤ ꯊꯕꯛ ꯑꯩ ꯉꯁꯤꯗꯤ ꯌꯨꯝ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯊꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯨꯝ ꯍꯥꯏꯔꯤꯕꯗꯨ ꯃꯄꯥꯝꯅꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯈꯪꯅ ꯂꯛꯅꯒꯦ ꯈꯟꯅ ꯑꯗꯨꯃꯛ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯀꯩꯅꯣ ꯅꯪꯒꯤ ꯌꯨꯝꯗꯤ ꯁꯤꯗ ꯑꯣꯏꯔꯒ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯁꯤꯕꯣ ꯌꯨꯝ ꯍꯥꯏꯗꯅꯦ ꯏꯄꯥꯝꯗ ꯈꯪꯉꯕ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗ꯭ꯔꯤ ꯃꯈꯩ ꯁꯨꯛꯌꯥ ꯌꯥꯗꯕꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦ 이베마 미기 누비게디 칸데 아두고 낭디 사우리카 얌나 푸제 얌 누시 아스 낭기 파기도 마당 얌 자제 한도세 아이네 파기 더리니디 칸디 칸리 보이 오 칸제리 야리 암타 한도바 아이 타박 토폼 칸제바 호이시 호이시 아도 투리니 아이나 통모로 깜다 타악드나 가디 부도로까누고 마시누 바세 아이니 이까락드나 카바이시네 꼭 타부 소리고 아스 아두디 아이디 하리 농낭 온부 따리다 나때 낭부 미나가 하리 농낭기 누피 가이나 락나버도 따부 농가이가죠 타로 따시행나 이도 아로이비 까바 하이도 오이리 아두나 와하이바 ngamda paina yenglaklammi magi nupido phagi tasengna saungning haiba khangmana taptharaklaga hoisi ai thoge paithoklagadi leiran yam thiye ko haina thombado adumak nokmi thokirami tharosu koina sauraga leiraga thabain khang tawbada apanba oinabani khan asabudu phajilaga sasat tawduna thabain khangdu loisinaba tawrami mamongnasu toina mapam satke haidabana manim ibe mamanasu ꯆꯠꯈꯤꯅꯣ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯗ ꯍꯔꯥꯎ ꯆꯠꯆꯔꯨꯔꯣ ꯍꯥꯏꯔꯝꯃꯤ ꯃꯅꯦꯝꯅꯁꯨ ꯌꯥꯔꯦ ꯍꯥꯏꯔꯕꯗ ꯍꯔꯥꯎ ꯃꯥꯁꯨ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯊꯔꯣꯗꯨ ꯃꯔꯝ ꯂꯩ ꯈꯪꯗꯦ ꯂꯩꯇꯦ ꯈꯪꯗꯦ ꯃꯄꯥꯝꯗ ꯄꯪꯆꯠꯇ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯃꯅꯦꯝ ꯑꯣꯏꯕꯤ ꯃꯥꯅꯗꯤ ꯀꯌꯥ ꯄꯥꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯃꯧꯗ ꯍꯦꯛ ꯍꯥꯏꯕꯗꯨꯗꯤ ꯃꯕꯨꯛꯅꯤꯡꯗꯨ ꯋꯥꯔꯧꯈꯤꯅꯤ ꯈꯟꯅ ꯃꯆꯥꯅꯨꯄꯥꯗ ꯀꯧꯊꯣꯛꯂꯝꯃꯤ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯑꯩꯕꯨ ꯀꯧꯔꯤꯕꯣ ꯁꯤꯗ ꯐꯝꯃꯨꯁꯦ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯁꯤꯅ ꯍꯟꯗꯛ ꯃꯔꯛ ꯃꯄꯥꯝꯗ ꯄꯪꯆꯠꯇ ꯆꯠꯂꯤꯕꯁꯤ ꯏꯃꯥ ꯄꯥꯝꯗꯦꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯩ ꯍꯥꯏꯔꯁꯨ ꯃꯁꯤꯠ ꯆꯠꯄꯒꯤ ꯃꯍꯨꯠ ꯅꯣꯡꯃ ꯆꯠꯂꯒ ꯑꯍꯤꯡ ꯂꯦꯛꯀꯦ ꯍꯥꯏꯔꯁꯨ ꯀꯩꯗꯧꯒꯦꯁꯨ ꯑꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯩ ꯑꯗꯨ ꯅꯠꯇꯗꯅ ꯅꯣꯡ ꯅꯤꯅꯤ ꯍꯦꯛ ꯂꯩꯕꯒ ꯑꯃꯨꯛ ꯆꯠ ꯅꯤꯅꯤ ꯂꯩꯕꯒ ꯑꯃꯨꯛ ꯆꯠ ꯇꯧꯕꯗꯣ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦꯅꯦ ꯃꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯃꯤꯅꯁꯨ ꯐꯖꯅ ꯍꯥꯏꯅꯗꯦꯅꯦ ꯑꯗꯨꯅ ꯅꯪꯅ ꯈꯔ ꯍꯥꯏꯌꯨꯅꯦ ꯏꯕꯨꯡ ꯉꯁꯥꯏ ꯃꯈꯩ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯃꯔꯛ ꯊꯠꯇꯅ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕ ꯅꯨꯄꯥꯗꯣ ꯃꯃꯥꯅ ꯂꯦꯞꯈ꯭ꯔꯕꯗ ꯇꯞꯅ ꯈꯨꯝꯂꯛꯏ ꯍꯣꯏꯕ ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤ ꯃꯥꯅ ꯊꯕꯛ ꯂꯩ ꯍꯥꯏꯕꯗꯨꯗ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯁꯦ ꯊꯕꯛ ꯂꯩꯕꯒꯤ ꯆꯠꯂꯨꯔꯁꯨ ꯑꯃꯨꯛ ꯆꯠꯄꯗ ꯂꯣꯏꯁꯤꯟꯅꯕ ꯆꯠꯂꯨ ꯍꯥꯏꯌꯨꯅꯦ ꯃꯁꯤꯠ ꯑꯗꯨꯝ ꯆꯠꯄꯗꯨ ꯍꯩꯅꯕꯤ ꯑꯣꯏꯈꯤꯗꯅ ꯅꯨꯡꯇꯤꯒꯤ ꯆꯠꯄꯒꯤ ꯍꯩꯅꯕꯤ ꯂꯩꯔꯛꯀꯅꯤꯅꯦ ꯅꯪ ꯍꯣꯏꯃ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯩ ꯅꯃꯧꯗ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯑꯗꯣ ꯈꯠꯅ ꯆꯩꯅ ꯇꯧꯗꯕꯤ ꯇꯞꯅ ꯏꯪꯅ ꯍꯥꯏꯅꯧꯀꯣ ꯍꯥꯏꯒꯦ ꯍꯥꯏꯅ ꯊꯣꯝꯕꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄꯗ ꯊꯔꯣꯗꯣ ꯃꯄꯥꯝꯗꯒꯤ ꯍꯥꯊꯨ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃꯗꯤ ꯊꯪꯅꯕꯒꯤꯗ ꯃꯔꯨꯞ ꯇꯤꯟꯅꯕꯅꯦ ꯍꯥꯏꯅ ꯆꯠꯈꯤꯕꯅ ꯂꯩꯔꯝꯗꯦ ꯃꯅꯦꯝ ꯂꯩꯔꯝꯗꯕꯗꯨꯗ ꯊꯔꯣ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏ ꯍꯜꯂꯛꯄꯁꯤꯗ ꯃꯗꯨꯒꯤ ꯅꯨꯡꯗ ꯆꯤꯛꯄꯤꯗꯣ ꯊꯦꯡꯅꯔꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏ ꯈꯟꯕ ꯂꯥꯏꯅ ꯍꯦꯛ ꯆꯥꯟꯅꯅ ꯂꯩꯗꯤ ꯂꯩꯔꯝꯗ꯭ꯔꯤ ꯍꯥꯏꯅ ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯗꯅ ꯃꯐꯤ ꯍꯣꯡꯕ ꯂꯣꯏꯔꯒ ꯐꯤꯁꯤꯡꯗꯨ ꯊꯨꯞꯆꯤꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯨꯔꯣꯏꯕꯗꯨ ꯆꯪꯂꯛꯂꯝꯃꯤ ꯉꯁꯥꯏꯈꯩ ꯀꯥꯏ ꯆꯠꯂꯣꯏꯕ ꯃꯈꯥꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯨꯕꯅꯤ ꯏꯁ ꯑꯩ ꯂꯩꯇꯕꯁꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣꯏꯔꯦ ꯅꯨꯡꯉꯥꯏꯕ ꯂꯥꯏ ꯅꯪꯅ ꯇꯣꯏꯅ ꯁꯣꯝꯗ ꯃꯔꯝ ꯂꯩ ꯈꯪꯗꯦ ꯂꯩꯇꯦ ꯈꯪꯗꯦ ꯄꯪꯆꯠ ꯆꯠꯄꯗꯨꯈꯔ ꯂꯦꯞꯄꯨ ꯑꯩꯗꯤ ꯀꯩꯒꯤ ꯂꯦꯞꯇꯧꯔꯤꯕ ꯑꯩꯅ ꯆꯠꯂꯤꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯆꯠ ꯆꯠꯄ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯃꯔꯝ ꯂꯩꯕꯒꯤ ꯆꯠꯂꯤꯅꯤ ꯃꯔꯝ ꯂꯩꯔꯁꯨ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯀꯥꯟꯗꯨꯗ ꯆꯠ ꯃꯔꯝ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯊꯕꯛ ꯂꯩ ꯍꯥꯏꯖꯤꯜꯂꯒ ꯆꯠꯄꯗꯨ ꯇꯧꯔꯅꯨ ꯊꯥꯔꯣ
ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯉꯥꯡꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯗꯤ ꯍꯥꯏꯔꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕꯅ ꯄꯤꯁꯨꯝ ꯈꯖꯤꯛ ꯁꯨꯛꯂꯒ ꯀꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯑꯒꯦ? ꯑꯩꯅ ꯆꯠꯂꯤꯗꯣ ꯑꯇꯩꯗ ꯅꯠꯇꯦꯗꯅ ꯏꯄꯥꯝꯗꯅꯤ꯫ ꯑꯗꯨꯅꯦ ꯍꯥꯏꯁꯤ, ꯅꯄꯥꯝ ꯆꯠꯄꯗꯨꯅꯤ ꯈꯔ ꯂꯦꯞꯄꯣ ꯍꯥꯏꯔꯤꯁꯤ꯫ ꯅꯪ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯀꯔꯤꯅꯣꯕ ꯃꯤꯅ ꯍꯥꯏꯅꯗꯣꯏꯁꯦ? ꯅꯪ ꯈꯤꯇꯁꯨ ꯈꯜꯂꯨ ꯀꯩꯗꯧꯒꯦ? ꯈꯪꯉꯦ ꯌꯥꯔꯦ, ꯋꯥꯉꯥꯡꯗꯣ, ꯅꯪꯒꯤ ꯋꯥꯉꯥꯡꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯁꯤꯜꯂꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯦꯕ, ꯅꯪꯒꯤ ꯋꯥꯉꯥꯡ ꯅꯠꯇꯦꯕ, ꯂꯥꯏꯅ ꯈꯪꯗꯕꯅꯤ꯫ ꯅꯠꯇꯦ, ꯑꯩꯅ ꯅꯉꯣꯟꯗ ꯂꯩꯔꯛꯇ꯭ꯔꯤꯉꯩꯗ ꯀꯩ ꯍꯥꯏꯈꯤꯒꯦꯕ? ꯀꯩ ꯍꯥꯏꯈꯤꯒꯦꯅꯦ? ꯑꯩꯅ ꯁꯦꯠꯅꯤꯡꯕ ꯁꯦꯠꯄ, ꯆꯥꯅꯤꯡꯕ ꯆꯥꯕ, ꯆꯠꯅꯤꯡꯕ ꯆꯠꯄꯗ ꯅꯪ ꯑꯃꯠꯇ ꯄꯥꯟꯅꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗ ꯅꯪꯅ ꯀꯔꯤ ꯈꯨꯝꯈꯤ ꯍꯥꯏꯗꯨꯗꯤ ꯀꯥꯎꯔꯝꯂꯅꯤꯅꯦ? ꯀꯥꯎꯗꯦꯗ ꯑꯗꯨꯕꯨꯗꯤ꯫ ꯑꯗꯨꯅꯔꯥ ꯏꯄꯥꯝ ꯆꯠꯄꯗ ꯄꯥꯟꯅꯕ ꯍꯧꯔꯛꯏꯁꯦ? ꯊꯣꯝꯕ ꯃꯥꯗꯤ ꯅꯨꯄꯤꯅ ꯃꯅꯤꯡ ꯃꯃꯥꯡ ꯆꯞꯇ ꯆꯞꯈꯠꯂꯛꯄꯗꯨꯗ ꯋꯥꯗꯣ ꯑꯁꯦꯡꯕ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯈꯪꯕꯅ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯁꯤꯟꯅꯗꯨꯅ ꯉꯥꯏꯈꯣꯕ, ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ ꯅꯪꯕꯨ? ꯑꯩꯅꯕꯨꯗꯤ ꯀꯩꯁꯨ ꯌꯦꯡꯁꯤꯟꯕ ꯄꯥꯝꯕ ꯅꯠꯇꯦꯕ꯫ ꯑꯗꯨꯗ ꯏꯃꯥꯅ ꯍꯥꯏꯕꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯣꯏꯅ ꯆꯠꯄꯗꯣ ꯃꯤꯅ ꯈꯤꯇꯗ ꯅꯄꯥꯝꯒ ꯌꯥꯝꯅ ꯂꯥꯟꯗꯦꯟꯅꯕ ꯃꯥꯟꯈꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯈꯪꯂꯕꯅꯦꯕ ꯋꯥꯉꯥꯡꯁꯦ ꯅꯪꯒꯤ ꯁꯨꯛꯃꯥꯟ ꯃꯥꯟꯗꯦ, ꯏꯟꯁꯤꯟꯕ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ꯫ ꯏꯟꯁꯤꯟꯕ ꯍꯥꯏꯅꯨ ꯀꯩꯗꯧꯒꯦ? ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯅꯤ꯫ ꯃꯤꯅ ꯉꯥꯡꯗꯧꯕꯗꯣ ꯇꯥꯕ ꯄꯥꯝꯗꯕꯒꯤ ꯍꯥꯏꯖꯕꯅꯤ ꯈꯟꯗꯣꯛ ꯀꯩꯗꯧꯒꯦ? ꯍꯣ ꯅꯪꯗꯤꯅꯦ, ꯅꯃꯥꯅꯤꯅ ꯐꯅ ꯍꯥꯏꯔꯁꯨ ꯐꯠꯇꯅ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯐꯅ ꯈꯟꯕ ꯉꯝꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤꯅꯦ ꯑꯄꯣꯛꯄꯤ ꯅꯠꯇꯕꯅꯤꯅ ꯀꯃꯥꯏꯅ ꯐꯅ ꯈꯟꯗꯣꯔꯤꯒꯦ? ꯑꯩꯅ ꯏꯄꯥꯝꯗ ꯈꯔ ꯇꯣꯏꯅ ꯆꯠꯄꯁꯤ ꯐꯅ ꯄꯥꯝꯗꯕ ꯂꯩꯔꯕꯁꯨ ꯏꯃꯥꯅ ꯅꯪꯅ ꯇꯧꯔꯤꯗꯣ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯈꯣꯠꯇꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯨ꯫ ꯑꯗꯨꯁꯨ ꯅꯠꯇꯅ ꯃꯁꯤꯗ ꯄꯥꯎꯊꯥꯡꯒ ꯄꯤꯗꯅ ꯑꯩꯅꯦ ꯑꯩ ꯏ ꯌꯥꯝ ꯀꯥꯏꯀꯣ꯫ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯏꯕꯦꯇꯣꯝꯕꯤꯁꯨ ꯃꯔꯨꯞ ꯇꯤꯟꯅꯕ ꯂꯣꯏꯔꯗꯨꯅ ꯍꯜꯂꯛꯄꯗꯣ ꯉꯥꯡꯗꯅ ꯆꯪꯂꯛꯄ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯣꯝꯕꯅ ꯇꯥꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯈꯠꯅꯕ ꯇꯥꯔꯦ ꯈꯟꯅ ꯄꯥꯈꯠꯅ ꯌꯥꯔꯁꯤꯗꯣ ꯏꯃꯥ ꯂꯥꯛꯏ, ꯑꯃꯨꯛ ꯇꯥꯈ꯭ꯔꯒ ꯁꯣꯏꯗꯅ ꯈꯠꯅꯕ ꯇꯥꯔꯦ꯫ ꯅꯪꯗꯤ ꯅꯃꯥꯅꯤꯅ ꯀꯤꯔꯝꯅꯤꯅꯦ꯫ ꯅꯃꯥꯁꯤ ꯀꯤꯔꯗꯤ ꯅꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤ ꯂꯧꯒꯦ ꯍꯥꯏꯗꯗꯅ ꯀꯔꯤꯒꯩꯕꯨ ꯂꯧꯕꯤꯔꯤꯅꯣꯕ? ꯌꯥꯔꯁꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯤ ꯀꯣꯛ ꯂꯩꯌꯨ ꯀꯩꯗꯧꯒꯦ? ꯍꯥꯏꯅ ꯊꯣꯝꯕꯅ ꯈꯣꯟ ꯈꯤꯇꯪ ꯀꯟꯕꯗꯒꯤ ꯊꯔꯣꯗꯤ ꯐꯦꯠ ꯂꯥꯎꯔꯒ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯝꯕ ꯎꯄꯥꯏ ꯂꯩꯇ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯗꯤꯕꯣ ꯀꯔꯤ ꯍꯥꯏꯒꯗꯕ, ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯦꯠ ꯐꯥ ꯂꯥꯎꯈꯤꯕꯁꯤꯅ ꯍꯥꯏꯅ ꯑꯗꯨꯃꯛ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯊꯔꯣꯗꯤ ꯍꯟꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯂꯩ ꯈꯪꯗꯦ ꯂꯩꯇꯦ ꯈꯪꯗꯦ ꯃꯄꯥꯝꯗ ꯑꯗꯨꯝ ꯇꯣꯏꯅ ꯆꯠꯂꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯏꯕꯦꯇꯣꯝꯕꯤꯗꯨ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯆꯥꯅꯅ ꯁꯥꯎꯅꯤꯡꯂꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯃꯄꯥꯝ ꯆꯠꯈꯤꯕ ꯇꯥꯟꯖꯥ, ꯃꯆꯥꯅꯨꯄꯥꯅ ꯆꯠꯊꯣꯛꯇꯅ ꯂꯩꯕ ꯇꯥꯟꯖꯥ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯨꯛ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯔ ꯀꯤꯠ ꯍꯦꯜꯂꯦꯅꯦ, ꯃꯥꯅ ꯃꯄꯥꯝꯗ ꯆꯠꯂꯤꯁꯦ ꯅꯪꯕꯨ ꯃꯉꯣꯟꯗ ꯀꯔꯤꯃꯇ ꯍꯥꯏꯗ꯭ꯔꯕ꯭ꯔꯣ? ꯏꯃꯥ, ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅꯁꯨ ꯐꯅꯌꯥꯝꯅꯗꯤ ꯍꯥꯏꯔꯕꯅꯤ, ꯅꯪꯅ ꯆꯠꯄꯗꯣ ꯍꯦꯟꯃꯜꯂꯤ, ꯈꯔ ꯍꯟꯊꯔꯣ ꯍꯥꯏꯕ꯫ ꯄꯥꯈꯣꯡ ꯋꯥꯇꯤ ꯃꯔꯝ ꯂꯩꯗꯅ ꯆꯠꯂꯤꯅꯤ ꯍꯦꯛꯇ ꯍꯥꯏ꯫ ꯑꯗꯨꯅꯗꯤ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯠꯇꯦꯅꯦ꯫ ꯌꯨꯝꯁꯤꯗ ꯃꯥꯅ ꯇꯧꯔꯤꯕꯁꯤꯗꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯣꯏꯔꯛꯇ꯭ꯔꯦ꯫ ꯑꯩꯗꯤꯅꯦ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯤꯅꯒ ꯃꯥꯒꯤ ꯃꯃꯧꯗꯣ ꯍꯥꯏꯗꯅ ꯋꯥꯔꯤꯅꯕ ꯄꯥꯝꯗꯦꯀꯣ꯫ ꯑꯗꯨꯅ ꯅꯪꯅ ꯐꯖꯅ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯈꯣꯏ ꯃꯁꯦꯜ ꯍꯥꯏꯅꯔꯒ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯩꯕꯅꯤ꯫ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯍꯦꯛꯇꯅꯦ ꯈꯣꯟ ꯐꯖꯕ ꯊꯥꯔꯛꯂꯣꯏ꯫ ꯅꯪꯅ ꯈꯔ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏ ꯃꯥ, ꯑꯩ ꯑꯃꯨꯛꯇ ꯊꯦꯝꯗꯨꯅ ꯌꯦꯡꯈꯤꯒꯦ꯫ ꯊꯦꯝꯕ ꯊꯦꯝꯗꯕ ꯈꯪꯗꯦ, ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦ꯫ ꯑꯁꯤꯗ ꯂꯧꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯋꯥ ꯌꯥꯝꯅꯔꯛꯀꯅꯤ ꯁꯤ ꯈꯪꯖꯤꯜꯂꯨ꯫ ꯍꯥꯏꯔꯒ ꯏꯕꯦꯇꯣꯝꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯣꯝꯕ ꯃꯃꯥ ꯂꯩꯔꯤꯉꯩꯗꯗꯤ ꯀꯤꯕꯣꯏ ꯍꯪꯒꯣꯏꯕꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯀꯣꯛꯇꯨ ꯃꯈꯨꯠꯅ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯂꯒ ꯇꯧꯐꯝ ꯈꯪꯗ ꯃꯆꯤꯟꯗ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯏꯃꯥꯅ ꯍꯥꯏꯕꯕꯨ ꯌꯥꯒꯗ꯭ꯔꯥ, ꯅꯨꯄꯤꯅ ꯍꯥꯏꯕꯨ ꯏꯟꯒꯗ꯭ꯔꯥ? ꯀꯣꯛꯀ ꯉꯥꯎꯔꯤꯗ꯫ ꯑꯗꯨꯝꯅ ꯃꯇꯣꯝꯇ ꯁꯣꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯀꯩꯅꯣ ꯑꯉꯥꯎ ꯐꯩꯗꯧꯅ ꯅꯇꯣꯝꯇ ꯁꯣꯜꯂꯤ ꯃꯌꯥꯝꯗꯨꯅ? ꯑꯁꯤ ꯈꯛꯇꯃꯛ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯗ ꯃꯇꯨꯗ ꯄꯩꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ ꯅꯨꯄꯤꯗꯨꯗꯤ ꯄꯥꯈꯠꯄ ꯑꯃ ꯄꯣꯛꯂꯕꯅꯤ꯫ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯃꯀꯣꯛ ꯃꯔꯨ ꯍꯣꯠꯂꯒ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯋꯥ ꯂꯥꯡ ꯑꯝꯇ ꯍꯥꯏꯗ ꯄꯩꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯅꯠꯇꯦ, ꯃꯁꯤꯕꯨ ꯂꯥꯏ ꯅꯨꯡꯒ ꯑꯣꯛꯅꯔꯕ ꯖꯥꯠꯂꯅꯦ? ꯅꯣꯡꯃꯇ ꯇꯧꯗꯕ ꯃꯇꯧ ꯂꯥꯡꯑꯣꯟ ꯉꯥꯛꯇ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯨ? ꯑꯩ ꯀꯩꯝ ꯇꯧꯗꯦꯀꯣ꯫ ꯍꯣ ꯑꯗꯨꯕꯨꯗꯤꯅꯦ, ꯂꯥꯏ ꯑꯣꯛꯅꯕ ꯃꯈꯩꯅ ꯂꯣꯏꯅ ꯍꯥꯏꯕ ꯋꯥꯅꯤ꯫ ꯁꯤꯗ ꯑꯃꯨꯛꯇ ꯅꯦ ꯇꯥꯅ ꯐꯝꯃꯨ ꯂꯥꯎꯁꯦ꯫ ꯑꯁꯦꯡꯕꯅꯦꯃꯤ ꯅꯨꯄꯤ ꯅꯪꯕꯣ, ꯑꯩ ꯀꯩꯝ ꯇꯧꯗꯦꯃꯤ꯫
ꯅꯪꯉꯣꯟꯗ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯅ ꯉꯥꯏꯔꯝꯕꯅꯤ ꯅꯪ ꯎꯕꯗ ꯁꯥꯎꯅꯤꯡꯗꯅ ꯍꯥꯏꯗꯕ ꯑꯁ ꯂꯣꯏꯔꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯂꯥꯏ ꯑꯣꯛꯅꯔꯕꯣꯏ ꯍꯦꯛ ꯈꯜꯂꯨꯔꯦ ꯑꯗꯣ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯆꯩꯅꯤ ꯀꯥꯏꯅ ꯍꯥꯏꯗꯨꯕ ꯑꯩꯅ ꯀꯩ ꯑꯁꯣꯏꯕ ꯇꯧꯔꯒꯦꯕ ꯀꯩꯒꯤ ꯆꯩꯔꯣꯏꯗꯧꯔꯤ ꯑꯩꯅ ꯅꯪꯕꯨ ꯅꯄꯥꯝꯗ ꯆꯠꯄꯗꯣ ꯈꯔ ꯂꯦꯞꯄꯣ ꯍꯥꯏꯔꯃꯛꯇꯗ ꯅꯪꯅ ꯑꯗꯨꯝ ꯆꯠꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯋꯥꯗꯤ ꯅꯪꯅꯅꯦ ꯃꯇꯧ ꯃꯥꯟꯅꯕ ꯐꯅ ꯍꯥꯏꯔꯁꯨ ꯅꯪꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯁꯤꯟꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯉꯤꯀꯣ ꯈꯪꯕ ꯈꯪꯗꯕ ꯊꯣꯏꯅ ꯃꯊꯧ ꯇꯥꯗꯦ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯖꯠ ꯁꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯤꯜꯂꯨ ꯑꯩꯗꯤ ꯏꯖꯠꯀꯤ ꯊꯣꯏꯅ ꯈꯟꯗꯦꯅ ꯃꯤꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯍꯤꯡꯗꯧꯕ ꯊꯔꯣꯗꯤ ꯅꯠꯇꯦ ꯑꯩ ꯅꯪꯅ ꯈꯟꯗ꯭ꯔꯕꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅꯗꯤ ꯏꯖꯠꯀꯤ ꯌꯥꯝꯅ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯈꯪꯖꯤꯟꯕ ꯐꯩ ꯈꯪꯗ꯭ꯔ ꯀꯩꯗꯧꯗꯣꯏꯕ ꯅꯨꯄꯤ ꯑꯩꯅ ꯍꯥꯏꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯐꯥꯒꯤ ꯐꯔꯥꯡꯒꯤ ꯃꯇꯝꯁꯨ ꯅꯠꯇꯦ ꯊꯔꯣ ꯃꯥꯁꯨ ꯐꯥꯒꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯒ ꯋꯥꯗꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯒꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯋꯥꯗꯣ ꯌꯥꯝ ꯂꯨꯁꯤꯟꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕ꯭ꯔꯪ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯗꯨ ꯄꯨꯝꯕ ꯅꯃꯥ ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯅꯨꯔꯕꯤ ꯃꯥꯅ ꯑꯩꯕꯨ ꯄꯥꯟꯅꯕꯁꯨ ꯁꯥꯔꯤ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯆꯍꯤ ꯌꯥꯝꯂꯕꯤ ꯁꯤꯗꯧꯕ ꯀꯨꯏꯗ꯭ꯔꯕꯤ ꯃꯥꯅ ꯀꯔꯤ ꯃꯊꯧ ꯂꯩꯗꯅꯅꯣꯕ ꯑꯩꯕꯨ ꯄꯥꯟꯅꯔꯤꯕꯁꯦ ꯄꯥꯟꯅꯕ ꯅꯠꯇꯦꯅꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯅꯪ ꯃꯧ ꯏꯃꯥ ꯌꯥꯅꯕ ꯆꯠꯄ ꯍꯥꯏꯕꯁꯤꯅ ꯅꯪꯒꯤ ꯅꯊꯧ ꯑꯩꯅ ꯏꯅꯦꯝꯕꯣꯛꯁꯤ ꯌꯥꯅꯕ ꯆꯠꯇꯧꯕꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯊꯥꯏꯅꯗꯤ ꯃꯧꯅ ꯃꯅꯦꯝ ꯌꯥꯅꯕ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯃꯅꯦꯝꯅ ꯃꯧ ꯌꯥꯅꯕ ꯆꯠꯅꯔꯕꯅꯤ ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤꯅꯦ ꯍꯌꯦꯡ ꯁꯤꯔꯝꯗꯥꯏꯗ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯄꯤꯊꯛꯄꯤꯅꯕ ꯃꯤ ꯂꯩꯔꯣꯏ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ ꯍꯥꯏꯗꯅ ꯈꯔ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯊꯔꯣꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯣꯝꯕ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯣꯏꯅ ꯇꯥꯔꯝꯂꯅꯤ ꯈꯟꯕꯗ ꯃꯤꯍꯨꯜꯗꯨ ꯊꯔꯥꯛꯇ ꯍꯨꯜꯂꯕꯅꯤ ꯁꯣꯝꯗ ꯏꯕꯦꯇꯣꯝꯕꯤ ꯃꯥꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯍꯧꯕꯅ ꯉꯛꯄꯅ ꯃꯊꯕꯥꯛ ꯌꯩꯅ ꯍꯔꯦ ꯍꯔꯦ ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦꯅꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯉꯥꯡꯕ ꯁꯛꯄꯗꯨꯗ ꯑꯩꯗꯤ ꯀꯌꯥꯗꯤ ꯐꯔꯦ ꯏꯪ ꯇꯞꯄꯦ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒ ꯇꯧꯈ꯭ꯔꯤꯕ ꯁꯞꯇ꯭ꯔꯗꯨꯗꯤ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯇꯥꯈꯤ ꯎꯗ꯭ꯔꯤꯕ ꯃꯑꯣꯡꯅꯤꯅꯦ ꯍꯥꯏꯅ ꯏꯕꯦꯇꯣꯝꯕꯤꯗꯨꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯝꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯉꯝꯗ ꯉꯛꯅ ꯁꯣꯜꯂꯤ ꯆꯨꯝꯅꯗ ꯊꯔꯣꯁꯨ ꯏꯁꯧ ꯂꯥꯡꯂꯒ ꯇꯣꯛꯂꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕꯒ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯕ ꯈꯨ ꯈꯨ ꯀꯥꯝꯕꯗꯨ ꯍꯧꯔꯛꯂꯝꯃꯤ ꯏꯕꯦꯇꯣꯝꯕꯤ ꯃꯃꯧꯅ ꯆꯠꯂꯤꯕ ꯁꯒꯥꯔꯣꯟꯗꯨ ꯍꯩꯅꯗꯕꯅ ꯈꯣꯟꯗꯤ ꯏꯀꯟ ꯀꯟꯗꯅ ꯕꯦꯝꯃ ꯏꯃꯥꯗꯤ ꯊꯕꯛ ꯇꯧꯕꯗ ꯏꯔꯥꯡ ꯁꯍꯨꯝ ꯅꯥꯏꯕꯁꯤ ꯄꯥꯝꯗꯦꯅꯦ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯏꯔꯥꯡ ꯁꯍꯨꯝ ナꯏꯕ ꯍꯥꯏꯕꯁꯦ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯐꯥꯎꯕ ꯂꯩꯕ ꯅꯠꯇꯦꯅꯦ ꯑꯣ ꯍꯩꯅꯗ꯭ꯔꯒꯅ ꯀꯥꯏ ꯀꯥꯏꯗꯅꯣ ꯃꯔꯥꯏ ꯂꯩꯖꯅꯤ ꯃꯤꯁꯨ ꯃꯉꯥꯏ ꯂꯩꯅꯤꯡꯕ ꯃꯤꯅ ꯂꯩꯖꯧ ꯂꯩꯅꯤꯡꯗꯕ ꯃꯤꯅ ꯂꯩꯕꯤꯅꯨ ꯑꯩꯗꯤꯅꯦ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯅꯤ ꯀꯅꯥꯝꯇꯅ ꯑꯁꯤ ꯍꯥꯏꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯒ ꯑꯩꯅ ꯆꯠꯇꯧꯕ ꯅꯠꯇꯦ ꯏꯃꯥꯁꯨ ꯉꯥꯏ ꯑꯩꯅ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯀꯅꯤ ꯍꯔꯦ ꯍꯔꯦ ꯃꯥꯒꯤ ꯑꯁꯣꯏꯕꯁꯤ ꯇꯥꯛꯂꯨꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯈꯠꯇꯨꯅ ꯍꯥꯏꯕꯤꯔꯛꯀꯅꯨ ꯍꯥꯏꯅꯤ ꯑꯩꯅ ꯍꯥꯏꯁꯤꯕꯨ ꯀꯩꯕꯨ ꯀꯥꯏꯒꯦ ꯏꯃꯥꯗꯤꯅꯦ ꯆꯍꯤ ꯌꯥꯝꯂꯕ ꯅꯃꯪꯅ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕ ꯑꯗꯨꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯂꯦꯝꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏ ꯍꯥꯏꯔꯤꯁꯤꯅꯤ ꯐꯃꯨꯡꯗ ꯇꯥꯗꯅ ꯂꯩꯔꯀꯥꯟꯗꯅꯦ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯄꯤꯊꯛꯄꯤꯅꯕ ꯂꯩꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥꯁꯨ ꯈꯔ ꯈꯟꯕꯤꯌꯨꯀꯣ ꯍꯥꯏꯅ ꯊꯔꯣꯗꯨ ꯁꯍꯨꯝ ꯅꯥꯏꯅ ꯂꯝꯇꯨꯗꯨ ꯐ꯭ꯔꯠ ꯐ꯭ꯔꯠ ꯍꯥꯏꯗꯅ ꯇꯥꯁꯤꯜꯂꯒ ꯃꯪꯒꯣꯜꯗꯥꯔꯤꯗꯨꯗ ꯁꯨꯝꯖꯤꯠꯇꯨꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ 이베tom비 마디 미 아마가 온신나라가 신다 ꯄꯥꯎꯗꯥꯅꯕ ꯍꯩꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯃꯧ ꯑꯗꯨꯅ ꯀꯣꯠ ꯅꯧꯗꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯗꯨꯗ ꯈꯨꯝꯂꯨꯕꯁꯨ ꯉꯝꯗ ꯃꯇꯣꯝꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯇꯛꯁꯤ ꯁꯣꯟꯕꯩ ꯀꯩꯕꯩ ꯇꯧꯗꯨꯅ ꯀꯌꯥꯗꯅꯣꯅꯦ ꯃꯅꯦꯝ ꯑꯩꯉꯣꯟꯗ ꯃꯥꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯄꯣꯛꯂꯤꯕ ꯑꯩꯁꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯁꯤꯔꯝꯗꯥꯏꯗ ꯏꯁꯤꯡ ꯈꯨꯌꯥꯝ ꯐꯥꯎ ꯄꯤꯊꯛꯄꯤꯅꯕ ꯂꯩꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕ ꯉꯝꯃꯤꯅꯦ 이베tom비 마나 ꯉꯥꯡꯁꯛꯄꯗ ꯃꯃꯧ ꯑꯗꯨꯅ ꯐꯅ ꯂꯧꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯕ ꯁꯛꯄꯗꯤ ꯂꯦꯞꯂꯝꯗꯦ ꯑꯗꯨꯕꯨ ꯂꯧꯕꯤꯗꯧꯕ ꯃꯃꯧ ꯑꯗꯨꯅ ꯂꯧꯕꯤꯗ꯭ꯔꯕꯗ ꯃꯇꯣꯝꯇ ꯃꯊꯃꯣꯏꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯆꯗꯅ ꯂꯩꯃꯟ ꯀꯥꯡꯗꯅ ꯍꯦꯛ ꯅꯥꯔꯝꯃꯤ ꯃꯅꯦꯝꯅ ꯅꯥꯔꯦ ꯍꯥꯏꯅ ꯃꯃꯧ ꯑꯗꯨꯁꯨ ꯍꯟꯕꯒꯤ ꯋꯥ ꯂꯩꯔꯝꯗꯦ ꯃꯥꯅ ꯊꯣꯛꯄꯅꯤ ꯇꯧꯔꯝꯂꯤꯕꯗꯨ ꯁꯦꯕꯥ ꯁꯦꯕꯤ ꯂꯥꯏꯔꯗꯅ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯎ ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ ꯍꯥꯏꯅ ꯃꯥꯒꯤ ꯊꯣꯛꯄ ꯊꯣꯡꯐꯝ ꯊꯣꯛꯄ ꯊꯣꯡꯂꯒ ꯈꯤꯜꯂꯒ ꯊꯝꯐꯝ ꯊꯣꯛꯄꯅꯤ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯅꯥꯔꯒ ꯂꯩꯕꯤ ꯍꯅꯨꯕꯤꯗꯨꯗꯤ ꯆꯥꯕ ꯌꯥꯗꯕꯅ ꯏꯟꯁꯥꯡꯗꯨ ꯌꯦꯡꯂꯒ ꯍꯥꯏꯐꯦꯠ ꯁꯨꯒꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯏꯟꯁꯥꯡꯁꯤ ꯃꯍꯤ ꯉꯥꯛꯇ ꯆꯐꯨꯠ ꯑꯃꯇ ꯐꯨꯠꯄꯤꯌꯨ ꯍꯥꯏꯕꯗꯤ ꯇꯥꯗꯦ
ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯥꯅ ꯊꯣꯡꯂꯝꯂꯤꯕꯁꯤꯕꯣ ꯈꯨꯆꯨꯝꯂ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯏꯕꯦꯇꯣꯝꯕꯤꯗꯨ ꯌꯣꯠꯊꯕ ꯌꯥꯗꯅ ꯋꯥꯅ ꯆꯥꯔꯤ ꯑꯗꯨꯒ ꯁꯣꯝꯗ ꯊꯥꯔꯣ ꯃꯥꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯆꯥꯛꯇꯨ ꯉꯥꯔꯧ ꯅꯨꯡꯂꯧ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝꯗꯨ ꯄꯨꯁꯤꯜꯂꯒ ꯆꯥꯔꯤ ꯑꯗꯨꯝ ꯍꯥꯎꯈ꯭ꯔꯦꯗ ꯑꯁꯤꯅꯤꯗꯅ ꯃꯧ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯑꯍꯜꯅꯦꯅ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯔꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯄꯤꯖꯕꯤꯗꯧ ꯑꯗꯨꯗꯤ ꯅꯠꯇ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯧꯒꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯨꯠꯁꯨꯝ ꯃꯥꯟꯕ ꯏꯟꯁꯥꯡꯗꯣ ꯍꯦꯛ ꯄꯤꯖꯕ ꯇꯥꯕꯅꯤ ꯍꯥꯏꯅ ꯃꯇꯣꯝꯗ ꯑꯍꯥꯎ ꯑꯍꯥꯎꯕꯗꯨ ꯆꯥꯊꯣꯛꯂꯒ ꯃꯅꯦꯝꯅ ꯆꯥꯔꯤꯕꯗꯨ ꯂꯣꯏꯕꯒ ꯉꯥꯏꯗꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯀꯣꯜꯂꯤꯛꯇꯨ ꯐꯦꯡꯗꯣꯛꯂꯒ ꯃꯐꯤ नाꯅ ꯁꯦꯠꯆꯤꯟꯗꯨꯅ ꯃꯄꯥꯝ ꯆꯠꯅꯕꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ ꯏꯕꯦꯇꯣꯝꯕꯤ ꯃꯥꯁꯨ ꯃꯥꯅ ꯆꯥꯕ ꯀꯣꯜꯂꯤꯛꯇꯨ ꯉꯝꯗ ꯇꯧꯗꯨꯅ ꯐꯦꯡ ꯆꯥꯝꯗꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯃꯗꯤ ꯊꯣꯝꯕꯅ ꯍꯦꯛ ꯃꯃꯥꯅ ꯐꯤꯕꯝ ꯆꯥꯗꯅ ꯆꯥꯔꯤ ꯊꯛꯂꯤꯕꯗꯨ ꯊꯦꯡꯅꯔꯨꯔꯦ ꯍꯥꯟꯅꯗꯤ ꯃꯥꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯅꯪꯅ ꯃꯁꯤꯗ ꯑꯉꯧꯕꯋꯣ ꯑꯇꯥꯎꯕꯋꯣ ꯆꯥꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯏꯃꯥꯅ ꯃꯁꯤꯗꯩꯁꯤꯗ ꯈꯨꯆꯨꯝ ꯃꯥꯟꯕ ꯃꯍꯤ ꯆꯔꯣꯡ ꯆꯔꯥꯡ ꯀꯥꯡꯁꯣꯏꯗꯨꯕꯨ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅ ꯍꯥꯞꯂꯝꯂꯤꯕꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯣ ꯑꯗꯨꯗꯤꯅꯦ ꯑꯅꯥꯕꯅꯤꯅ ꯀꯔꯝꯍꯥꯏꯅ ꯊꯥꯎ ꯊꯨꯝ ꯌꯥꯎꯕꯁꯤ ꯄꯤꯖꯗꯧꯔꯤꯒꯦ ꯑꯗꯨꯒꯤ ꯀꯥꯡꯁꯣꯏꯗꯣ ꯍꯥꯞꯂꯝꯕꯅꯤ ꯀꯩꯅꯣ ꯑꯅꯥꯕꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅꯕꯨ ꯀꯥꯡꯁꯣꯏꯅꯤꯅ ꯃꯍꯤ ꯉꯥꯛꯇ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯆꯥꯕ ꯌꯥꯔꯝꯗꯣꯔꯤꯒꯦ ꯌꯥꯕ ꯌꯥꯗꯕ ꯑꯝꯇ ꯑꯩ ꯈꯪꯗꯦ ꯆꯥꯕ ꯐꯪꯂꯤꯕꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ ꯇꯧꯅꯨꯗ ꯅꯪꯅ ꯉꯝꯃꯦꯗꯅ ꯏꯃꯥꯁꯦ ꯂꯛꯅꯔꯤꯕꯁꯦ ꯅꯪ ꯍꯌꯦꯡ ꯇꯨꯡꯗ ꯁꯣꯏꯗꯅ ꯅꯤꯡꯉꯝꯃꯣꯏꯗ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯤꯡꯉꯝꯗꯕ ꯄꯣꯛꯇꯣꯔꯤꯕ ꯍꯣ ꯅꯪꯅꯅꯦ ꯅꯃꯥꯅꯦ ꯍꯥꯏꯗꯅ ꯅꯨꯡꯁꯤꯔꯒꯅ ꯁꯦꯕꯥꯗꯣ ꯅꯪ ꯍꯦꯛ ꯇꯧ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯅ ꯑꯩꯅ ꯁꯨꯔꯤꯕ ꯊꯕꯛꯁꯤ ꯁꯨꯔꯨꯗꯅ ꯑꯩ ꯏꯃꯥꯁꯦ ꯁꯦꯕꯥ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯒꯦ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯁꯦꯜ ꯇꯥꯟꯕ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥ ꯅꯣꯏꯒꯤ ꯅꯊꯧꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯅꯣꯏꯅ ꯇꯥꯜꯂꯛꯂꯤꯕ ꯁꯦꯜꯗꯣ ꯂꯣꯏꯁꯤꯟꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯅ ꯊꯥꯔꯣꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯃꯥꯅ ꯆꯥꯕ ꯀꯣꯜꯂꯤꯛꯇꯨ ꯐꯦꯡꯕꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯝꯕꯗꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯑꯃꯁꯨꯡ ꯃꯃꯥ ꯀꯧꯕꯅꯤꯅ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟ ꯂꯩꯕꯗꯨ ꯍꯦꯛ ꯌꯦꯡꯕ ꯉꯝꯖꯗꯦ ꯑꯗꯨꯒ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯀꯟꯅ ꯉꯥꯡꯅ ꯁꯛꯂꯨꯕꯁꯨ ꯉꯝꯗ ꯑꯃꯁꯨ ꯌꯥꯅꯕ ꯃꯥꯅ ꯑꯉꯝꯕꯗꯨꯗꯤ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯥꯅ ꯑꯁꯪꯕꯗ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯁꯦꯕꯥ ꯁꯦꯕꯤꯗꯨ ꯑꯗꯨꯃꯛ ꯇꯧꯕꯗꯒꯤ ꯃꯃꯥꯗꯨ ꯈꯔꯗꯤ ꯐꯒꯠꯂꯛꯂꯝꯃꯤ ꯃꯇꯥꯡꯗꯨꯗ ꯑꯃꯨꯛ ꯊꯥꯔꯣꯗꯨ ꯃꯤꯔꯣꯟ ꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯅ ꯊꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯜꯂꯤ ꯃꯆꯥꯅ ꯍꯦꯜꯂꯤ ꯈꯟꯗꯅ ꯃꯥꯒꯤ ꯅꯨꯄꯤꯔꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯖꯔꯕ ꯇꯨꯡꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯄꯗꯒꯤ ꯍꯥꯔꯥ ꯊꯨꯡꯕ ꯍꯥꯏꯅ ꯂꯣꯛꯇꯨ ꯀꯥꯡꯈꯨ ꯈꯨꯔꯝꯃꯤ ꯑꯗꯨꯝꯅ ꯂꯣꯛꯇꯨ ꯀꯥꯡꯈꯨ ꯈꯨꯕꯗꯨꯗ ꯊꯥꯔꯣꯗꯤ ꯍꯩꯅꯗꯅ ꯑꯁ ꯅꯨꯄꯥ ꯌꯨꯝꯅꯦ ꯇꯧꯔꯤꯁꯤ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯍꯅꯨꯕꯤꯅꯦꯅ ꯑꯃ ꯂꯩꯔꯤꯁꯤꯅ ꯂꯣꯛꯅꯦꯅ ꯄꯪꯈꯨꯗ ꯈꯨꯏ ꯑꯉꯥꯡ ꯃꯆꯥꯁꯤꯗ ꯑꯃꯨꯛ ꯂꯧꯅꯔꯗꯤ ꯀꯝꯗꯧꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯍꯤ ꯏꯃꯥꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯖꯕ ꯑꯉꯥꯡꯅ ꯁꯤꯗ ꯂꯩꯕꯁꯤꯕꯣ ꯑꯗꯨꯕꯨꯗꯤ ꯑꯣꯏꯕ ꯑꯩꯅꯦ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ ꯃꯇꯝ ꯈꯔꯗꯤ ꯈꯥꯡ ꯏꯃꯥꯅ ꯍꯤꯡꯒꯦꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯗꯣꯏꯅꯣ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯊꯦꯝꯖꯤꯟꯕꯗꯒꯤ ꯊꯥꯔꯣꯗꯨ ꯐꯅ ꯍꯩꯅꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯁꯤꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯅꯥꯕꯗꯨ ꯑꯗꯨꯕꯨ ꯄꯥꯛ ꯍꯦꯛꯇ ꯁꯤꯗꯅ ꯑꯗꯨꯝ ꯂꯩ ꯆꯠꯅꯑꯣꯏ ꯀꯩꯑꯣꯏ ꯅꯍꯦ ꯀꯥꯡꯈꯨ ꯈꯨꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅ ꯆꯍꯤ 4-5 ꯁꯨꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗꯗꯤ ꯃꯁꯨ ꯅꯨꯄꯥꯗꯨꯁꯨ ꯃꯆꯤꯟ ꯃꯈꯥ ꯌꯥꯝꯅ ꯌꯥꯡꯕ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯝꯅ ꯌꯥꯎꯕ ꯃꯇꯥꯡ ꯑꯣꯏꯔꯛꯂꯕꯅꯤ ꯑꯗꯨꯅ ꯐꯅ ꯃꯃꯥꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯅꯨ ꯍꯥꯏꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯁꯨ ꯏꯕꯦꯇꯣꯝꯕꯤꯗꯨ ꯂꯣꯛꯇꯨ ꯀꯟꯅ ꯈꯨꯔꯝꯃꯤ ꯋꯥꯅ ꯀꯟꯇꯛꯅ ꯃꯁꯨ ꯅꯨꯄꯥ ꯇꯥꯅꯕ ꯍꯥꯏꯅ 이제 너희가 뭐 이징 탁게네 아워보 에이깔럭게 하이나 토이버도 자쿰놈다 센신키람이 타로마수 마넴나 마사누파다 바콘 시버두다 자쿰다 프르프르 장락라가 허쾅 мет라가 낭디두다 그이도리바 아복나 이싱 탁게 하이 아두기 깔리 아이나 낭원다 마시기 하라 통비 시기 마낙다 짱는 하이브 나트로 아이나 하이브 따티브시 까리기노바당 미 아복나 이싱 탁게 하라가 까마이나 따스는다비 레이도이노 그라이노 아이 비루게 하이나 타로나 마사누파다기 이싱 콘도 물라가 마팔롬다 펫펫 따우두나 토키람이 타로 프르프르 토락라가 마님기 파묵 나kalda 타리바 파나두다 이싱 콘도 마콜 톡나 탐두나 세 이싱 하이도 이마 나사다 라이나 시엘리 하이버 칼라바디냐 안강 아시다 이싱 타키 콧게 하이드나 빵까우 까우신부도 떠비노
ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯗ ꯏꯃꯥꯒꯤ ꯂꯩꯅꯥꯗꯣ ꯅꯧꯅꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯑꯁꯤ ꯊꯣꯛꯇꯅꯕ ꯍꯥꯏꯅ ꯑꯩꯅ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯇꯨꯃꯤꯟ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯀꯥꯟꯗ ꯌꯥꯔꯝꯂꯕꯗꯤ ꯀꯌꯥꯝ ꯐꯅꯤ? ꯌꯥꯗꯕꯅꯤꯅ ꯈꯔ ꯋꯥꯖꯕ ꯇꯥꯕ ꯍꯥꯏꯅ ꯊꯔꯣꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯈꯣꯏ ꯀꯥꯔꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯕ ꯉꯝꯗ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯊꯃꯣꯏꯗꯨ ꯆꯥꯛꯅ ꯑꯣ ꯃꯣꯏꯒꯤ ꯐꯅꯕ ꯍꯥꯏꯔꯨꯕ ꯑꯩꯕꯨ ꯀꯌꯥꯗ ꯂꯥꯟꯅ ꯂꯧꯔꯤꯕ ꯑꯗꯨꯕꯨꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯁꯨ ꯅꯁꯥ ꯍꯧꯔꯤꯀꯣ ꯅꯪꯁꯨ ꯀꯟꯗꯧꯕꯗꯤ ꯅꯠꯇꯦꯗꯅ ꯄꯨꯟꯁꯤꯒꯤ ꯑꯩꯅ ꯐꯪꯂꯤꯕ ꯃꯩꯆꯥꯛ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯪꯗꯕ ꯑꯣꯏꯌꯨꯀꯣ ꯍꯥꯏꯅ ꯃꯊꯃꯣꯏꯗ ꯃꯃꯧ ꯑꯗꯨꯕꯨ ꯋꯥꯔꯧꯗꯨꯅꯁꯨ ꯃꯆꯥ ꯃꯃꯧ ꯀꯧꯕꯅꯤꯅ ꯑꯋꯥꯕ ꯑꯣꯏꯌꯨ ꯍꯥꯏꯕꯗꯨꯗꯤ ꯈꯟꯕ ꯐꯥꯎꯕ ꯉꯝꯖꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯃꯧꯅ ꯊꯥꯔꯝꯕ ꯈꯣꯜ ꯑꯗꯨꯗꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯖꯕ ꯉꯝꯗ ꯋꯥꯔꯛꯂꯕ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯂꯕ ꯃꯇꯝꯗ ꯐꯥꯎꯕ ꯋꯥꯅ ꯈꯧꯒꯪꯅꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯋꯥꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯍꯅꯨꯕꯤ ꯃꯥꯒꯤꯗꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯗꯨꯅ ꯃꯄꯨꯒꯤ ꯈꯨꯌꯥꯈꯥꯗ ꯇꯤꯟꯈꯤꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯊꯔꯣꯗꯨ ꯋꯥꯏ ꯁꯪꯂꯦ ꯈꯟꯅ ꯍꯔꯥꯎꯅ ꯃꯄꯥꯝ ꯆꯠꯅꯤꯡꯉꯤ ꯆꯠꯂꯤ ꯁꯦꯠꯅꯤꯡꯉꯤ ꯁꯦꯠ ꯆꯥꯅꯤꯡꯉꯤ ꯆꯥ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯈꯔ ꯑꯃꯨꯛ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯥꯈꯤꯅ ꯇꯣꯝꯕꯤ ꯏꯕꯦꯝꯃ ꯃꯥꯏ ꯊꯔꯣ ꯋꯥꯏꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯃꯄꯥꯝ ꯆꯠꯂꯤ ꯃꯋꯥꯁꯤꯅ ꯀꯩꯁꯨ ꯍꯥꯏꯗ ꯃꯥꯜꯂꯤ꯫ ꯀꯔꯤꯕꯨ ꯍꯥꯏꯗꯧꯔꯤꯒꯦ ꯃꯥꯅ ꯆꯠꯄ ꯈꯣꯠꯄꯗ ꯈꯔ ꯌꯦꯡꯁꯤꯜꯂꯝꯕ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯃꯣꯏꯒꯤ ꯍꯤꯟꯗꯣꯟꯗꯣ ꯌꯥꯝ ꯋꯥꯅ ꯁꯤꯈꯤꯕ ꯃꯥꯜꯂꯤꯅꯦ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ ꯃꯃꯧ ꯑꯁꯤꯅ ꯉꯧꯔꯒ ꯍꯥꯠꯂꯤꯕꯅꯤ ꯀꯩꯅꯣ ꯍꯥꯏꯅ ꯉꯥꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯊꯔꯣꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕꯗꯨ ꯃꯅꯥꯗꯒ ꯑꯃꯠꯇ ꯍꯥꯞꯄꯤꯕ ꯅꯠꯇꯦ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯍꯨꯝꯅꯅꯤ ꯄꯥꯜꯂꯤꯕ꯫ ꯑꯁꯨꯝꯅ ꯆꯍꯤ 14-15ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯁꯨ ꯅꯨꯄꯤ ꯊꯤꯔꯛꯂꯝꯃꯤ꯫ ꯊꯔꯣ ꯃꯃꯧ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯃꯥꯅ ꯃꯅꯤꯡ ꯇꯧꯅ ꯄꯥꯜꯂꯝꯕꯗꯣ ꯃꯃꯧ ꯂꯥꯛꯄꯗꯨꯗ ꯃꯅꯤꯡ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯈꯟꯅ ꯈꯖꯤꯛ ꯃꯃꯧꯗꯨ ꯋꯥꯔꯛꯍꯧꯗꯕ ꯌꯥꯗꯦ ꯃꯥꯒꯤ ꯃꯈꯥꯗ ꯆꯠꯍꯟꯗꯕ ꯌꯥꯗꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯈꯟꯕꯗꯨꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯃꯃꯧ ꯑꯗꯨꯒꯤ ꯃꯑꯣꯡ ꯌꯦꯡꯒꯦ ꯈꯟꯅ ꯂꯨꯍꯣꯡꯕꯒꯤ ꯑꯆꯥ ꯑꯊꯛ ꯂꯦꯝꯕ ꯃꯌꯥꯝꯗꯨ ꯐꯤ ꯑꯃꯗ ꯌꯣꯝꯁꯤꯜꯂꯒ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯑꯩꯕꯨ ꯀꯧꯕ꯭ꯔꯥ? ꯁꯦ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯁꯤ ꯊꯝꯖꯤꯜꯂꯨꯁꯤ ꯁꯅꯥ ꯃꯅꯦꯝꯅ ꯄꯤꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯎꯔꯒ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯅ ꯁꯤꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯉꯥꯛꯇꯅꯤꯅꯦ ꯑꯁ ꯑꯗꯣ ꯑꯃꯨꯛ ꯂꯧꯁꯤꯜꯂꯒ ꯑꯩꯕꯨ ꯍꯣꯏꯗ ꯂꯧꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯍꯥꯎꯕ ꯃꯌꯥꯝꯁꯤꯕꯨ ꯂꯣꯏꯅ ꯆꯥꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯈꯟꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯊꯣꯛꯈ꯭ꯔꯒꯦ ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ ꯍꯥꯏꯅ ꯊꯔꯣꯁꯨ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯞꯇꯥꯃꯨꯛ ꯂꯩꯔꯒ ꯊꯔꯣꯅ ꯃꯃꯧꯗ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯗꯨꯗꯤ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯃꯃꯧꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯄꯗꯨꯗ ꯄꯤꯁꯨꯝ ꯁꯨꯛꯅ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎ ꯇꯝꯃꯤ꯫ ꯃꯧꯅꯤꯅ ꯇꯧꯔꯤꯁꯤ ꯂꯣꯟꯆꯥ ꯆꯥꯕꯝ ꯇꯧꯔꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯌꯥꯝ ꯇꯧꯔꯤꯕꯗꯨꯗꯤ ꯅꯍꯥꯟꯋꯥꯏ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩꯗ ꯏꯃꯥꯅ ꯊꯝꯖꯤꯜꯂꯨ ꯍꯥꯏꯅ ꯄꯤꯕ ꯍꯩꯔꯥ ꯑꯆꯥ ꯑꯊꯛ ꯃꯌꯥꯝꯗꯨ ꯅꯪ ꯅꯇꯣꯝꯇꯅ ꯂꯣꯟꯅ ꯇꯛꯈꯥꯏꯗ ꯆꯥꯊꯣꯛꯂꯤꯕꯗꯨꯗꯤ ꯑꯁ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯋꯥ ꯑꯩꯅ ꯍꯥꯏꯁꯤꯅ ꯍꯧꯖꯤꯛꯀꯤꯅꯤ ꯊꯥꯏꯅꯁꯨ ꯃꯉꯥꯏ ꯍꯧꯖꯤꯛꯁꯨ ꯃꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯃꯧ ꯑꯅꯧꯕꯤ ꯃꯈꯩꯅ ꯍꯩꯅꯕ ꯊꯕꯛꯅꯤ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯍꯥꯏꯅ ꯊꯔꯣꯗꯨ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯋꯥ ꯇꯥꯗꯦ ꯍꯥꯏꯅ ꯄꯩꯊꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯔꯣꯅ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯃꯃꯧ ꯏꯕꯦꯝꯃꯗꯨ ꯃꯥꯡꯒꯣꯜ ꯂꯝ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯦꯝ ꯏꯕꯦꯝꯃꯗꯨ ꯇꯍꯥ ꯊꯣꯛꯂꯛꯄꯗꯨ ꯎꯔꯕꯁꯨ ꯑꯗꯨꯃꯛ ꯎꯁꯤꯟꯅꯗ ꯃꯥꯒꯤ ꯊꯣꯛꯄ ꯁꯨꯝꯖꯤꯠꯇꯨ ꯐꯗ꯭ꯔꯠ ꯍꯥꯏꯗꯨꯅ ꯁꯤꯠꯂꯤ꯫ ꯃꯗꯨ ꯎꯕꯗ ꯊꯔꯣꯗꯨ ꯃꯤꯍꯨꯜꯗꯨ ꯑꯔꯣꯏꯕꯤꯗ ꯀꯥꯔꯤ ꯑꯗꯨꯅ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯕꯦꯝꯃ ꯅꯪꯕꯨ ꯏꯅꯦꯝꯁꯤꯅ ꯊꯕꯛ ꯆꯠꯇꯧꯒꯤ ꯊꯣꯛꯂꯛꯂꯦ ꯍꯥꯏꯔꯕꯗꯤ ꯁꯨꯝꯖꯤꯠꯇꯨꯗꯁꯨ ꯈꯤꯇ ꯂꯩꯁꯤꯟꯕ ꯌꯥꯏꯗꯅ ꯑꯣ ꯁꯪꯗ꯭ꯔꯦ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯑꯃꯒꯤ ꯍꯣꯠꯅꯕꯗ ꯉꯝꯖꯕ ꯅꯠꯇꯦ ꯑꯩꯅ ꯉꯝꯕ ꯊꯕꯛꯇꯣ ꯁꯠ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯏꯆꯥꯟ ꯆꯥꯟꯅꯗ꯭ꯔꯕꯁꯨ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯀꯣꯛꯇ ꯀꯩꯅꯣꯝꯃ ꯇꯧꯏ ꯈꯟꯅ ꯊꯔꯣ ꯃꯥꯟꯅꯕ ꯇꯟꯗꯅ ꯑꯗꯨꯃꯛ ꯇꯍꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯃꯥꯅ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯝꯕꯗꯨ ꯃꯃꯧ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯃꯌꯥꯏ ꯑꯁꯨꯝ ꯆꯝꯂꯛꯄꯗꯧꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯆꯍꯤ 1-2ꯒ ꯁꯨꯔꯛꯄꯗꯗꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯑꯍꯥꯎꯕ ꯑꯃ ꯂꯩꯕꯗ ꯄꯤꯖꯔꯣꯏꯗꯧꯒꯤꯗ ꯍꯣꯠꯅꯕ ꯃꯥꯕꯨ ꯎꯕ ꯈꯨꯗꯤꯡ ꯈꯨ ꯀꯥꯝꯕ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯁꯤꯡꯊꯥꯅꯗꯕ ꯃꯌꯥꯝ ꯑꯗꯨꯅ ꯇꯞꯅ ꯃꯥꯅ ꯃꯅꯦꯝ ꯏꯕꯦꯝꯃꯗ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝꯗꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯀꯨꯏꯔꯒ ꯃꯩꯆꯥꯛꯇꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯄꯦꯟꯗꯅ ꯃꯇꯣꯝꯇ ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯖꯕꯅꯤ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯋꯥꯅꯁꯨ ꯃꯉꯥꯏ ꯃꯆꯥꯅꯁꯨ ꯃꯉꯥꯏ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯆꯠ ꯂꯣꯏꯅ ꯈꯪꯕꯅ
ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯕꯅꯤ ꯈꯟꯗꯣꯛ ꯃꯥꯒꯤ ꯃꯤꯆꯪ ꯑꯃꯠꯇ ꯆꯪꯕꯤꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯋꯥꯅ ꯃꯃꯧ ꯑꯗꯨꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯈꯥꯗ ꯋꯥꯅ ꯁꯤꯕ ꯉꯥꯏꯅ ꯄꯨꯟꯁꯤ ꯂꯣꯏꯕ ꯉꯥꯏꯅ ꯂꯦꯟꯈꯤꯔꯝꯃꯤ꯫